Thawal district ki Khongjom police station ki manung chanba sapam da leiba Imphal Vishal Academy da class 6 khaktamak tamlebi Maheiroi Nupimacha ama Nupa amana Leibak tounaba tokna thomdana hatlamle Thaudok adra senaba Nupa miyamna phuraba matung police na phakre laikhidraba Maheiroi Nupimacha adugi maming Zenika sapam apokpa sapam Khelendra kawi sapam maning laikai dagini Agang asibu yorkhokna thomlamme bamioi adugi mamingna sapam sarat sahi nimfu gamanga apokpa laikhidraba kalasan kawi sapam sabal laikai dagini mahak makok bera leiba amadi mayumgi nupi angang phawa manakta leiba ngamdaba misakni hari laikhidraba Maheiroi Nupimacha adu Thawal district hospital da ahan begi layeng sathraba matung siza hospital da refer tawbada laikanaba ngamdana laikhidabani hari Hek Thaba tujunglaba thaudok asi ngasik ayuk pung 7:35 tabada Maheiroi Nupimacha aduna cycle ama tonglaga mayumdagi school tamna chatpagi lambida sapam sabal laika yorakpada thokhibani hari thaudok thokphamdagi phangba pauna Leibak thiba thaudok adu lambi mayada leiramba laika ya angang amana uhobadagi mayumda sensilaktuna mi hat hore haina pau tambadagi lambi da thoktuna yengnarubada angang adu taduna leiba thengnakhibani thaudok adu da senari banupa adu su nompok lomda tapna chatkhiba ubadagi mi hatle haina laubadagi miyamna pharaba matung police na laukhatkre Pawasina hai thaudok asida senari ba miyoi asi hanani sa sarami haujik sa kidabasu kuiraba misakni hari laikhidrabi Maheiroi Nupimacha adu postmortem gidamak rims ki mirial sangna thamkhre nakalamoromda mihat asiga mari leinana club amadi mara paibi sing punsinduna JSC against the brutal killing of Zenika Devi Sapam Koba JSC ama sem khibaga loinana khongjang kaya sangsil lakadori mihat asiga mari leinana JSC na taliba demand singdi mara leire hariba Sapam Sarat Singh asi pung kunmari gi manungda capital punishment pigadabani mahaki imung manung khongjom circle da laihandaba amadi magi mari mata singda sangjafam amata pidaba karigumba piramba thoklabadi sangjafam piriba miyoi aduna apa fata daita pugadabani victim ge family gi awa anada government na meeting sangbigadabani JSC gi demand sing asi fangdriba pawa JSC amadi victim ge family na asi ba hakchang lawkiroi JSC gi demand sing pung kunmari gi manungda victim ge family amadi JSC da laingak na fanghandrabadi madura tholakpa afafata daita punamak laingak na pugani hairi